Yengbiriba viewers punamokpu taram nokchari Ranju Chef Girida ngasidi chicken bun croissant shape ki mongda sembagi video se puduna lakshirabani mayamo miyang taminarasi chicken bun sembada changadaba machal singdi 300 grams maida adagi 2 and 1/4 teaspoon dry instant yeast thumna half teaspoon chini 2 teaspoon butter na 50 grams yerum mama ising lumbu saba khutna lupa ngambagi changda lawbigadabani do hoje haurasi sembase tengkor ama lawbirani maseta ising hapirani yeast se hapsan birani chini hapsan biraga okhai birani stand mixture ama lawraga masigi solution se hapsalasi masidai sida maida hapsalani thum hapsalani butter su aduga yerum se hapaga ungbirani masi tasale yarani lawthoasi madam da sumaina khutsa hamdok piraga lawthoga naibigadabani masigi naibasini yamna darkar orise maida sina sumaina pa babhau khoina chingthokpa yabagi changsi bauta naibigadabani hanagi konse dum lawrasi masai sa butter khara taisan birani madudai da khoina doze hapsalaga matha makha olaga makhumji khumjalaga punga manatraga minini phunga muk thambirani masi thamingai sida koi hojik stuffing se masi akoina lawri se chicken afutpa machet segai basini khara lawre duga tilthau yamna pana soibi gadabani adagi gajar yamna pana sangtak na soibiyu yellow bell pepper adagi green bell pepper red bell pepper su julienne type da soibiro sina gobi ni yamna pana soibiro sina gold mirch 1/8 teaspoon sina 1/4 teaspoon ginger powder sina half teaspoon garlic powder thum sina chaning bagi changda hapiro akoina ginger ga garlic powder hapi simaramdi manung do cho lawthorokta nabani karigumba garlic natraga ginger powder leitre hairaga na akoina ginger ga garlic se bhajana chop tawbiraga happy gadabani paste sung law nobirano stage khang sida thau kitang hairani thau se maikhu thopau sara matungda khuna tilhau hapsan birani ha ngobirani aduga sabji sing se loina ma hapsan birani mathang oina masala sing se hapsalasi thum si su chaning bagi chang hapase hauji chicken se hapsalasi aduga ngaktang ola matungda gas se muthalaga inghalaga thamkhrase pungama mu fare do se hauji punch down toraga ani rahulak nairasi masi hauji piece tharuk thokna chapmana ba changda ka asi round taraga akoina maduri stuffing se hap toribani hauji stuffing se hap asi kitang sangtak na hapiyu usmaina side tagi fold option biro o aduga pizza cutter natraga thangumba ma pairaga usmaina straight ta kapiru aduga roll option biro atai si usmaina tum semase sini masi amung haktang punghai ma kupsalaga rest ongna thamkhrasi punghai ma phare masimta hangdo yengsi yamna phajana pokhatle masjid sa koina egg wash khara tairani oven se hana 10 minutes 200 degrees celsius ta preheat tora thamabani 25 minutes na traga brown orotri bhaw khoi bake torasi 25 minutes bake toraba matungda akoina masigi color si lae masage da koina butter se khara phajana tashan birani aduga inga kanda koina ka aka taste toraga yengase sini enbiu ada phajari bano hause ai ka aga te nganjarake ko yamna hauran masiti chicken bun croissant shape ki mongda sembase khuni minakre yamna su hawani viewers sing sung tang try dore yengbiyo aduga comment section da su hapiramu comment tawge habado video sibo mayamna pambirabadi like button nambiramo aduga share su tawbiyo mayamna subscribe tawbiduna support tawbibagi damakta su thagatpa phongdokchari atopa recipe amaga mo ai lakcharage matang stadi kainarasi khurumjari mayambu